अहानबदा मरुइबे पाउ थांगमैबन एसिदा हांबा रिलीफ कैंप सिंगदा कोविड-19 गे एसओपी ngang चनबा हौरे हाइना एमएलए खुमुकचम जॉय किसन हाइख्रे डिपार्टमेंट ऑफ टीचर एजुकेशन मणिपुर यूनिवर्सिटी न सिंदुना 8 लाख सुबा लिटरेरी कल्चरल एंड स्पोर्ट्स वीक ngasiदगी हौदोख्रे खुरुमजरी एसटीवी पाउ मिटेंग ताबिरबसिंगबु तराम नोकचरी पाउ संदोंना पिजरी रिलीफ कैंप सिंगना सोंगना समनबगी चांग हेनबना कोविड-19 ना मिपाइनिंगाई ओइबा फिबम ओइड्रिंगाई चेक्सिन थौरांग लौखतसी थांगमैबन एसीदा हांबा रिलीफ कैंप सिंगदा कोविड-19 के एसओपी ngakna चटनबा हौरे हाइना एमएलए खुमुकचम जॉय किसन हाइख्रे नुमित खरा असिदा मणिपुर दसु कोरोना वायरस न संदोकपा कोविड-19 के अनौबा वेव की साफु यौरक्तुना रिम्स तगी डॉक्टर याउना पॉजिटिव ओइबा थेंगनबगी रिपोर्ट लाखिबगा इरोइनना थांगमैबन एसिदा थांगमैबन खुयाथोंग तोंबिसना हाई स्कूल थाउगे मल्टीपर्पज हॉल दा हांगबा रिलीफ कैंप याउना रिलीफ कैंप सिंगदा कोविड-19 दगे लौखतपा चेक्सिन थौरांग ओइना एमएलए खुमुकचम जॉय किसना फेस मास्क हैंड सैनिटाइजर यंथोख्रे रिलीफ कैंप सिंगदा फेस मास्क उपतबा सिंग चंगबदा अथिंगबा थमख्रे लौखतलिबा खोंगथांग अदुगा मरी लेनना पाउमी सिंगा उनखिबदा एमएलए खुमुकचम जॉय किसना हंदक एयर इंडिया की फ्लाइट कायबदा लेखिदबा इमुंग सिंगी अवाबदा सरुक यारी हाइखि रिम्स डॉक्टर ओइबा याउना मियोय मंगा कोविड पॉजिटिव ओइबगी रिपोर्ट थेंगनरे ओइरिबा फिबम असि मिपाइनिंगाई मक्ति ओइड्री अदुबु अइखोय फिबम असिदगे चेक्सिन हौदबा यादे चेक्सिन हौद्रबदी मसिना हेना सोखलकपा ओहेलकनी थांगमैबन एसिदा रिलीफ कैंप सिंगे ओइनदी मथौ ताबा चेक्सिन थौरांग लौखतपा हवाले अतोपा रिलीफ कैंप सिंगे एमओ नसु अहेनबा मिटिंग चंगसी हाइखि यामना पखनिंगा ओबने सेक्शन दबदी यादब रिम्स डॉक्टर अनी याउना नुपी अमगसु अखोई मसिना इफेक्ट तौरे नाम हौरे हबसिदा अखोई कंसर्न ओइदे यादब ममांगदसु मणिपुर सिसे अमखक लाकबदी अनी अनी दे तारा तारा दे कुंडगी मणिपुर से पक्तकना कोरोना नाबदी याम अचौवा अवाब थिंगनगिबनी अदुना अखोई अपिक पे स्टेट निना मी सुदुम कुंगना ताबनिना मसी हेना साथीबा थोले हानिंगा लेते अखोई मी कुंगना ताबा जगह हाइरगती आईडीपी सिंग लेरिब रिलीफ स्कीम सिंग सी अदुम कुंगना ताबा जगह ngaतनी यंगजन बसु कर अदुम वाटपा अर मसी सेक्शन थौरांग सी लखना मसी कंसर्न मेडिकल डिपार्टमेंट ना थुना लखननिंगी कोई मणिपुर लेरिबा आईडीपी सिंग लेरिब रिलीफ कैंप सिंग सिदी इमीडिएट अटेंशन हान पेंजनी लेकाय लेकाय लेरिबा सीएसओ वॉलंटियर सिंग ना जंजलगा लाइना सी पाकचना संदोखर कांदा अपन कना तौसे ओइतब लांथेबु याम कन लाव गाने हुजि हौरकपसिदा थेंगोबसि हौरकपसिदा थेंगोबसि याम दरकार से आईडीपी सिंग से लेरि फेम से कमाई लेरिगे से कंसर्न डीसी सिंग दसु यंगजन बिना बाय नाइन अपील तौजरी पाउमी सिंगा उन्नबा अदुदा एमएलए के हेस जॉय किसना मखा तारदुना नुमित खरा असिदा लमदम असिदा साबगी चांगना यामना हेंगलकदे मसी ममांगदा थेंगनाखिद्रिबा अमनी फेन अमा थारगा लेबा ngamlamba ngasidi ngamdre रिलीफ कैंप लेबसिंगना मसीगे चैथेंग चाउना फंगली हिरम मसीदा डिस्ट्रिक्ट सिंगे एडमिनिस्ट्रेशन सुमितेंग चंगफम थोई थांगमैबन एसिदा उ थाबगी थबक हौरगने ngasi थांगमैबन खुयाथोंग तोंबिशना हाई स्कूल रिलीफ कैंप थारगने उ थाबा याबा मफम खंदोकलगा उ थागनी लेकाय लेकाय सिंगनसु उ थाबगी मफम लेरगदी हाइबिरा उ हाइखि उ थानरे मांगरे तब अखोई खरा दी चोंथोगा मसी सेव तौनो होनदि यारो अरु थामोई बंदल लेरिबा क्लब ऑर्गेनाइजेशन हलमन माइबेल छात्र नारोल सिंगसु जगह आइडेंटिफाई तौबिबा स्वाइद उ थारदि फनी हाइब लेरबा अदाइदा वॉलंटियर थोकपा फरक तारबुता जगह आइडेंटिफाई तौरगदि अखोई दम हाइबिरो अखोइनसु पोंजुक जय पोंतोक तोसलो थाबा नुंगाइतबा जगह लेरगसु जगह आइडेंटिफाई तौर मसी परिंगसिंग उ थाबा यानी फनी हाइब लेरगदि तगदोगी लेरिबा यूनिट सिंग दम लोइमक पाउ पिबिरगा मा अदुम अखोई जगह दु उ थाजगे मरकसिदा अखोई स्कूल कॉलेज सिंग से स्पेस लेबे सिंग से सिसु याम कन्ना थानबा अखोई होनसी अखोई खुदिमक से अखोई याम कन्ना सागल ए अवाब ओइरे सि लोइ खंगनरबनिना मसिम माइ ओनजनसी अखोई पुनमंगना कोविड से खेन संजुनेदा नाथुना अखोई रेडी दा प्रिवेंटिव मेजर लोकछि नुसागी कन्बा सातना मियोबगे अखोई हिंबदा वारइबसे मसे लांथेंगनबा उसी कन्ना थासी उ कन्ना थासे न लावबन थबक मन तौसेसे डिपार्टमेंट ऑफ टीचर एजुकेशन मणिपुर यूनिवर्सिटी न सिंधुना नुमित हमनी चथगदबा 8 लाख सुबा लिटरेरी कल्चरल एंड स्पोर्ट्स वीक ngasiदगी हौदोख्रे
Hogdokpagi Thoramda School of Mathematical and Physical Science ke Din Professor Sumitra Fanjobam, Dean of Students Welfare Manipur University Professor C.H. Ibohal, School of Education ke Dean Professor Premlata Maisnamna Chingba Saruk Yakhi. Thoram asina mahiroi singge literary, cultural, amadi sports ki hiramda anauba lausing kaya phangani. Mahiroi singna thoram asi thawai yauna saruk yahaningi haiki. It will give you the opportunity to make new friendships, and you can discover hidden talents that you didn't know you had earlier. Suggestion is that you participate actively and enjoy the experience so that you have beautiful memories to carry on in life. Accepting defeat in a graceful manner is also very important because that builds your character and makes you respected. So finally, I wish you all the best for the coming week, and you will learn a lot of lessons which you will never get in your classroom, because such kind of experiences you have it only when you participate and you experience. So with this, I wish the 9th Literary, Cultural and Sports Week a grand success. Ahmedabad plane crash ta Laikhidraba Manipur gi Thawal Awang Laikai dagi cabin crew member Khongbrai Laipam Nganthoi gi yumda Ima Trust ki president na luchingba Thomi Singh na chatuna imung manung gi awabada saruk yakre. Ima Trust amadi imung manung gi miyoi singa wari sanaba matamda hauzik fawba Nganthoi gi hakchang karambano haiba khangba ngamdaba asida charangnaba amadi leitafam khangdaba fauri. Masti kokhanaba athubada hakchang khangdokpa ngamnaba angamba mateng panghaningbagi apamba laikhidre haina thajanariba Nganthoi gi mobile phone hauzik maksu adum phone chatlabasu kanana pairibano haiba khangde hauzik fawa phone paikhalaktabagi nungaitaba wafam thamlakhi haidi panba yabadi DNA test tawduna asiba hakchang masak khangdokpa ngamnabagi damak Nganthoi gi mache Gitanjali ngarang Ahmedabad ki damak Imphal thadokre. Tha asigi Taranithoi da Ahmedabad tagi London Gatwick tamna Kiba Air India Flight A171 da cabin crew member oina chatkiba Thawaldagi Nganthoi Sharma Khongbrai Latpamna flight adu kaibada laikhidabada ngasi Selin Digital amadi Bahujana Sahitya Academy National Committee of India gi Mahut Kangbu amana laikhidabagi yumda chatuna awaba phongtokpaga loinana imung manungi awabada saruk yaminakre. Awaba phongtokpagi thauramga mari lainana Selin Digital gi chairman Fanjobam Nanajitna Yamna Pamjana Thabak Taujarambi Ichan Nganthoi Sharma Khongbrai Latpamna Ahmedabad ta thokiba laibak thiba flight kaibagi thaudokta laikhidaba asi thamoi sokna nungaite imung manung sagai natai marup mapang khwai pumna makna thengna horiba awabadasu saruk yari haiki. Ahmedabad Airport ki Sardar Vallabhbhai International Airport ki hek paikhat khibaga ikan kanadana miku kharegi manungda manak nakpada leiba hostel amada mujandana class tokhiba masida Manipur dagi su ni yaukhiba loinana Gujarat ki hana honorable chief minister obiramba loinana sanai ni kayama makogi livelihood ki damakta su London da settle tobane haina chakhiba family kayama mayama yaukre punamaki oina so awaba nuaitaba akoi phongdok chari Selin Digital amadi Bahujana Sahitya Academy National Committee of India ki maikai dagi Chenibe magi thawaina lairam lenda inga signa lebidana mathangi mapok haibaduna lairagadi mutang hanbiratana aviation industry da mutang da taulamliba lemhuriba thabak kaya sinase tobira haibana soda thana tamjari Haukiba tang Taranithoi da Gujarat ki Ahmedabad tagi London Gatwick forward paigadaba Air India gi flight A1171 khanghaudaba accident thokpadagi flight aduda tongkiba miyoi ama hinghauraga miyoi chaniga nifumathoi sikiba laibak thiba thodok aduda Manipur dagi air hostess ani Khongbrai Latpam Nganthoi Sharma amadi Lamnumthen Singsong Anina manung matam chadana laikhidabada Manipur People's Front MPF na thamoi sokna nungaitaba phongdokpaga loinana laikhidrabi anigi imung manungna nanghoriba awabada saruk yari haina MPF na thadorakpa cherol amana hairi
Cherol asina makha taraduna miyoi khudingmak thamoi sokhiba aeroplane kaibagi thaudok aduda laikhidraba singgi thawaina taibang sembiba mapugi laikolda ingna chikna pothaba oiresanu miyoi khudingmak tamba ngamdaba mapokni miyoiba oina poklabadi siba amasung pokpa haiba aduni hinglingaida amaga mateng pangnaba nungsi sanana angamba mateng pangnaduna hingminaba haibasi lamdam asida tungkoina ingtapa purakpa ngamgani haiba asi MPF ki chapchaba thajabani Ichan anina laikhidabagi nungaitaba thodok asina amuk hana mahausagi ingtapa fibam aduda purakpa oirasanu machoi taraba asi amuk hana punba yadriba asi amuk hana punsinba ngamba oiminarasi hairi Soknariba lana si loishinge hairagadi political dialogue political solution natana atopa lambi leiroi haina National Awardee Wangkem Sobhana Kumbi Municipal Council ge Ward number 4 Kumbi IB Rota pangthokiba miyamge khana nainabagi mifamda haikre mifam aduda team of Wangkem Sobhana Kumbi SC ge tongan ba khungang singda leiriba miyamgi awa ana leita laira kana leijadra sing hakchangi fibamda miyamdagi khenarba sing yauna awat apa singda angamba mateng pangba yauna mafam kharada chatpa yadana leiramba lambi thong kaya team of Wangkem Sobhana samjin kiba kaya adu khanglakpa amadi urubadagi apenba poklaba Kumbi IB Road ke 29/17 polling station dagi imung chamaga taragi voter chahum yankai mukna Wangkem Sobhaga punna chatminaragani haiduna amata oina lepminakhi Wangkem Sobhana makhatana drug thingnanaba Manipur government na war on drugs saiduna changsiliba thamoi sengna changsinbagi mamidi ngasi fawba aikhoigi miyamna uba ngamdri ngasi gi nahasi ngasi tungi asset ni tungi yumbi ni tungi future asi nungaina leige hairabadi aikhoigi nahasing semgatpa mathautai aduna ngasi di Manipur gi nahasing asi ayamba drug sizinaba asina tungi future mami samjillakle masidagi kange haiba tarabadi aikhoigi nahasing nisagi ipaktagi lapthok hanba mathautai haiki aina head board karga lana si loisengani habanati adu policy program putoga lana se loisenga targani avoi huji majai singa se susan bu sapangam dre kamu bisa pangam dre any singi jaga ma sapama tamda adu ki maji pulong ki batwe avoi phai na kana mapalong na sapti lambe na se amata le ka avoi je ngai ok chapuda luiba nga ga sapanare hedo pangam dre haiba problem me am dinga se masi puru matamda ai di thongoda adu ki mati nungai to pause aduga akhui society asi akhui tungi pungsi ase nunga henge haba targadi nasigi nahasing ase sipa patar kawe nasigi nahasing ase akhui tungi future gi pillar ni akhui tungi future gi ase ni akhui tungi future ase nunga henge haba targadi nasigi nahasing ase sipa patar kawe break amatang lauminasi Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lobi. Novo Camp Health Care gi original lipsa 5G na adom gi liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novo Camp Health Care na sajaba original lipsep 5G ahum lawbada coffee cup ama free da hapchari. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 6009752429. Break matung makhatarapa pauda KVK Imphal East amasung Arapti Uru Farmer Association apunna khusamnaduna Bexit Krisi Sankalp Abhiyan gi thoram ama Arapti haining makhongda pangthokre. Thoram maduda Kyamgai Muslim Arapti Gram Panchayat ke chairperson Wahengbam Birachandra amadi Arapti Urup ke Longmi Yankhai Humpu Romsu Saruk yakhi. Thoram maduga mari lainana KVK Imphal East ke SMS Soram Molibalana Kauna thaba amasung nga yoktuna eco farming tawraga lawmi amana chahi amada lupa lakh ahum dagi ahum makhai fawba tanba yai thaina dagi chanarakpa kauna saba makhal mathel gi pothok sing puthokpa mathok tai phongdokhi
Indian Red Cross Society Thobal District Branch na mifam pangthoktuna handak Ahmedabad plane kaiduna miyoi kaya laikidaba amadi thodok aduda laikidrabi Kongrai Lakpam Nganthoi Sarma amadi Lamnyunthen Singson gi mafamda awaba phongdokre. Kanglaipak Students Association KSA nasu Kanglaipak Manipur dagi Kongrai Lakpam Nganthoi Sarma amadi Lamnumthen Singsongna plane kaibagi thodokta laikidaba adubu awaba phongdorakli laikidrabagi imungi manungi awaba dasu KSA na saruk yari haidi. Western College Konthauzam gi governing body gi former secretary Konthauzam Ibocha Maitaina laikidabada college asina awaba phongdokre. Mamang thagi tang tara mathoidagi Moirang Multipurpose Higher Secondary School grounda District Football Association Moirang na sinduna team taruk na saruk yaduna chatharakpa 5th Kaisam Babu Memorial Senior Division Football League 2024-25 ke final match Nong Singi Fibam Pattabana Maram Oiduna Matam Kaktana Yaitoktuna Lakiba Adu Lakliba Tang Tara Manga Nungtilgi Pung Ani Makai Taba Matamda Ground Asi Maktada MLA Bishnupur AC Govindas Konthauzam MLA Moirang AC Tihai Santi Amasung KNK Foundation ke Chairman Uttam Kumar Ningthauzam na Maru Oiba Miyoi Sing Oiduna Pangthoklagani. Sathariba League Asigi final match ta KNK Kaibul Amasung Ilsa Naren Sena Anina Sanaragani. Aroibada Maroiba Pau Amuka na Pizari. Hangmaiban ACda hangba relief camp sing the COVID-19 ke SOP ngang na chatnaba haure haina MLA Khumukcham Joy Kisan na haikre. Amasung Department of Teacher Education Manipur University na sinduna mapanlak suba Literary, Cultural and Sports Week na sidagi haudokre. Huzik fawagi oina ISTV na pizza ba pao matang asida lo shinjare miting tabir ba pumna mapu amuka na krumjari.